Ma'am, parcel ang malain. ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯂꯞ ꯕꯨꯠꯀꯣꯟꯅ ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯉꯔꯥꯡ ꯄꯤꯖ ꯄꯤꯊꯛ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯏꯪꯕꯅ ꯀꯩ ꯍꯥꯏꯅꯤ ꯏꯪꯕꯅ ꯂꯨꯖ ꯀꯥꯔꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯂꯥꯏꯗꯨꯛ ꯀꯔꯤ ꯀꯔꯥ ꯊꯥꯔꯦꯕꯀꯣ ꯏꯪꯃꯟꯗꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯐꯩꯖꯨꯞ ꯀꯔꯤ ꯀꯔꯥ ꯁꯨꯞꯆꯜꯂꯒ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯣ ꯗꯣꯟꯆꯥꯎ ꯍꯣꯏ ꯂꯥꯛꯏꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯒ ꯍꯥꯏꯗꯤ ꯐꯣꯂꯥ ꯆꯥꯁꯦꯅꯅꯦ ꯉꯔꯥꯡꯒꯤ ꯃꯃꯥ ꯍꯣꯏꯅ ꯄꯨꯕꯤꯔꯛꯄ ꯀꯕꯣꯛ ꯀꯔꯤ ꯀꯔꯥꯗꯣ ꯑꯗꯨꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯂꯥ ꯆꯥꯁꯦꯅ ꯃꯃꯥ ꯁꯣꯔꯣꯝꯗ ꯐꯣꯂꯥ ꯀꯔꯤ ꯀꯔꯥ ꯇꯣꯠꯄꯤꯔꯦꯕꯀꯣ ꯑꯗꯣ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯁꯦ phải phải đôi giày này mẹ nói ra mà mẹ ăn này hả chắc có tổ trai rồi nhưng mà tin tổ trai rồi Hindakti miyam phola si tamang chaning re ado ngasi phola si am hawe sangom aphamba na topani na ko yam hawe miyam miyam khoi don chai macha nu pi jenghalakke masak yam nusi ba ko yam rasi lei bane miyam de jenghalakke ba ko ado ina camera ka bi se ma khangau drama ne nusi drengo miyam nungdin gidi miyam hinjang gi man thongbi khare ba ko ado ai la phoi ngau ba se chaning na ko hinjang chabi la phoi se ai thau khitang ka ha pa ka thau yam hap te bi da dum kang na ngau ni thum khitang hap te laga ko ado sumaina ai di thau yaw da bi da kang na ngau ba se en hawe ado jot ti khang oi bani na nap san de ba ne ado sumaina khang ngau we ado ga ngahak le ga machu kai ka hapani ba ko haw ga da ba di male miyam ado ai huji yaingang adu ga maroi adu ga morok hapchan gare aduga thum hapchalaga sumaina ngawre bako ado prek launa ngawraga adum sumaina yai na ngawraga prek lauraga chado ni myam sumaina chawbane hen hawai bako thaw yam chabado chaning de bako isa da chu phatte dana thaw yam chabado dukan dagi hujik chatlaga kurkuri laure mimi laure aduga sigai sig mamana thongbiba kangsoi do ne yam haw do ne mahi thak bako mahi jong launa mahi thak ba haw bane phong sana aduga sigai siga laire ai ngobi do aduga sigai laire ngarang ilisa thongbodo adudi mem chaba hawage chaksu lambana loire ado ai charage aduga jenghalakke bako akhoi gi nakanda akhoi gi nunu su phammi bako chare ba masu ado ai masu jenghalakke tawini ma ai di ina camera ka phase ma ikai ga leba khara ne ado jenghalakke mem da masu kana chari masu haidi jumde breakfast tok do ai na sigai adum charsi ai la phoi ngobi rage ado kurkuri do ai mimi toroga charsi ibani ngasi di ibani chaminare si ana ko adumai toro ibani chaminare. A few moments later Ma'am parcel mala ne tagi ko jengminar si punna sigi kaino do phiron kari kara hapaga dum upuda hapna bagi ne na lobane amma adai ani ahum ka sise sumana oyaga duga site ta chen yawdo pot se dum hari quality se ko du jam hendo thoi dona phawdi na te dum phaiye video edit tawra ko da myam dup tha bagi matam jawre sanda tare ai hujik dukan dagi ko khoi mamangi dukan dagi paisa se puraga Maggi khara layuge Maggi mari khakka aduga jerum ali amaga lawre bako ai nungthang chak charoi Maggi oina chara lelaga myam ngasidi मैम ऐसे वीडियो ngahak edit tawrame adu lore matungda dup thare lai dup kai ka thare bako ado मैम jengdu ai machinje handakti uring ga kana thungale kai dorba khangde mai je mamang de yam sit na lorme bako handakti uring thunge ado मैम sidi ko ai cha kai ka cha roi nungthang thang chak cha ga tumba ya de ba thabak se phungalaga ado heartbeat chu handak se 135 140 dumai dum oye bako aduna ai ngasidi mahi langna sup ki type ta Maggi oina dumai cha ne bako sup ki type ta mahi do jong la holaga ne mai charni adudi myam chaksang na mujang asi ko myam sida ina tilhau soire aduga sing khar sitle aduga siga khamin simi kup na soire aduga siga moro atekpa aduga Maggi ahum khak laure smaina ko smain toroga thongdarage myam aduga jerum ani khak laure jerum se je thugairani
ꯑꯗꯣ ꯖꯦꯔꯨꯝ ꯑꯅꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯈꯤꯇꯪꯒ ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯅꯤꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯀꯣ ꯑꯗꯨꯝ ꯈꯥꯡꯗ ꯑꯍꯥꯟꯕꯗ ꯉꯧꯊꯣꯛꯑꯅꯤꯕ ꯖꯦꯔꯨꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯉꯧꯊꯣꯛꯑꯦ ꯀꯪꯅꯀꯣ ꯈꯔ ꯃꯨꯟꯅ ꯉꯧꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯅꯤꯅ ꯑꯍꯤꯡꯕ ꯀꯩꯀꯥꯗꯣ ꯆꯥꯕ ꯐꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯈꯔ ꯐꯖꯅ ꯃꯨꯟꯅ ꯉꯧꯊꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀꯗꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯍꯥꯞꯆꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯇꯤꯜꯍꯧꯒꯗꯒꯤ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯄꯅꯤꯅꯀꯣ ꯊꯥꯎ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯊꯥꯎ ꯌꯥꯝ ꯆꯥꯕꯁꯦ ꯐꯠꯇꯦ ꯑꯗꯨꯅ ꯑꯩ ꯊꯥꯎ ꯌꯥꯝ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯑꯗꯨꯝ ꯌꯥꯔꯤ ꯃꯈꯩ ꯊꯥꯎ ꯍꯥꯞꯇꯅꯕ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯧꯔꯦ ꯃꯩꯁꯦ ꯈꯔ ꯂꯩꯊꯔꯒꯀꯣ ꯑꯗꯨꯝ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦꯕ ꯍꯧꯖꯤꯛꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯇꯤꯜꯍꯧꯒꯗꯒꯤ ꯃꯍꯤ ꯊꯣꯛꯂꯛꯑꯦꯕ ꯃꯁꯥꯒꯤꯅꯦ ꯑꯗꯣ ꯃꯍꯤꯁꯦ ꯈꯔ ꯀꯪꯉꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯅꯦꯕꯀꯣ ꯃꯍꯤꯁꯦ ꯊꯣꯛꯂꯛꯏꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯌꯥꯏꯅ ꯑꯗꯨꯝ ꯉꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯥꯞꯄꯅꯦꯕꯀꯣ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯍꯥꯞꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯃꯍꯤ ꯆꯥꯗꯣꯏꯅꯤꯅꯀꯣ ꯃꯍꯤ ꯆꯥꯕꯅꯤꯅ ꯉꯁꯤꯁꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯈꯔ ꯌꯥꯝ ꯃꯨꯟꯅꯕ ꯃꯦꯒꯤꯁꯨ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯑꯗꯨꯒ ꯃꯔꯣꯏ ꯈꯤꯇꯪ ꯍꯥꯞꯀꯅꯤ ꯃꯆꯨ ꯐꯖꯅꯕꯒꯤ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯔꯣꯏ ꯈꯤꯇꯪ ꯍꯥꯞꯆꯜꯂꯅꯤ ꯃꯔꯣꯏ ꯑꯁꯨꯕꯁꯦ ꯌꯥꯝꯅꯗꯤ ꯍꯥꯞꯄꯣꯏꯕꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯞꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯈꯔ ꯉꯁꯤꯗꯤ ꯏꯁꯤꯡꯁꯦ ꯈꯔ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕꯗꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯌꯥꯝ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯦꯔꯨꯝꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯩꯈꯣꯏ ꯃꯦꯒꯤꯁꯤꯁꯨ ꯃꯨꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯦꯔꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯁꯂꯥ ꯍꯥꯞꯆꯜꯂꯅꯤ ꯃꯦꯒꯤꯒꯤ ꯃꯁꯂꯥꯗꯣ ꯃꯦꯒꯤ ꯃꯁꯂꯥ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤꯁꯦ ꯂꯣꯏꯕꯒ ꯃꯥꯟꯅꯔꯦ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯦꯒꯤꯁꯦ ꯂꯣꯏꯔꯦ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯥꯏꯗꯣꯛꯑꯅꯤ ꯃꯃꯥꯒ ꯑꯩꯒꯤ ꯍꯁꯕꯦꯟꯒꯒꯤꯁꯨꯀꯣ ꯃꯣꯏꯗꯤ ꯃꯦꯒꯤꯁꯦ ꯌꯥꯝ ꯊꯧꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯆꯥꯕꯨꯗꯤ ꯆꯥꯔꯒ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯈꯇꯪꯇꯅꯦꯕ ꯃꯣꯏ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯑꯩꯅ ꯁꯤꯗꯩꯁꯦ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯔꯁꯦ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯦꯒꯤꯀꯣ ꯃꯍꯤ ꯈꯔ ꯂꯥꯡꯍꯜꯂꯒ ꯑꯗꯨꯝ ꯆꯥꯕꯗꯣ ꯃꯍꯤ ꯌꯥꯝꯅ ꯐꯇꯛ ꯂꯥꯎꯔ ꯆꯥꯕꯗꯣ ꯆꯥꯅꯤꯡꯗꯦꯕ ꯉꯁꯤꯁꯦ Hello? ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯃꯦꯒꯤꯒꯤ ꯃꯍꯤꯁꯦ ꯁꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ Thu, đâu rồi? Khai của nào? Khai này, chúng ta lấy ra đi, rồi cái bộ sắp khai ra thì đâu? Một tấn thế này. Quân hỏi. Ừ. Ăn được rồi à? Cái nào là gì? ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯗ ꯆꯦꯟꯈꯤꯕꯩ ꯋꯥꯅꯤ ꯏꯔꯥꯡ ꯐꯖꯅ ꯈꯪꯉꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯈ꯭ꯋꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯌꯥꯝ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯃꯣꯔꯣꯛ ꯁꯥꯔꯒꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯗꯣ hào đấy.
마루 타야 됩니다. 마루 타야 됩니다. rồi ngoài ngoài tiền xa đi thôi mấy khu gặp băng băng hôi rồi bạn xa sàn giảm thế nào rồi chị làm giàu cái gì một hao chậm mới hẹn rồi này Kita mau belajar. Saya cuma kalau kita itu sudah mulai. Kalau itu di pasar tu bang, saya. Apa dulu kau lain? Timnas juga sama juga kuat. xì cha đi mèm hay ngon bao chắc làm rồi thằng chắc cha rồi tiếng gọi liệt ngay cha đây mèm dầm hào đây mà xì dầm mà tiếng bữa mèm hấp rất là bánh lắm không mang càng này anh nằm đá đã không mang càng bài đâu hào ấy ốp ra xì xôi giá cho bữa xem ạ thì thân cha thôi nhiều tôi sẽ ốp ra làm cả ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯗꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ